Hello guys and welcome back to another video. Ngasigi video si mayam title dagi sudum khangbiramani isagi finances haidi paisa nungsagi maramda paisa nungsagi situation se hojik kay main tawrige adagi isagi ba financial luck se kamaina tawge aduga isagi ba financial advice and then financial growth karam kanda lakpa yai haidi paisa nungsaga mari leinaba reading oigadoini ko ngasi oinadi ado ngasigi reading se pile ani thokna khaidokjage pile A amadi pile B ko sigi orange idle figures na pile A sigi blue idle figures na pile B pile ani sidagi isa isa na apamba pile amamam choose tawbiraga ngasigi financial da base tawba reading ase tabiro ado mayam reading se haurase dum general reading oibanina yam hena personality resonate tawdaba yai taragasu general advice kai dum lawsinba yagani haina khale aduga hena personal reading tawbiningbasinna aigi Instagram link to aigi description box ta hapcharamagi ko adu Instagram da DM tawbiraga dum isagi slot book tawbiba yani ado haurase reading se ko mayam pile choose tawbiro reading da mayon silase so ahanbada koi pile A ko sigi orange idle figure natragana pile A choose tawbiba ichilinaw singi oina sagi finances se kamaina leirige financial condition ge ba kari vision lege habagi maramda reading se laktoine sida ahanbada conditioning ko card se mathanda dum chongthokjare the creator, laziness, integration, rebirth ko so sumaina leire card sing se ado ai card sing sina kari kari haribano habado mayamda dum explain tawjarage habadi card sing sigi meaning se interpret tawjarage ko koi first and foremost conditioning hariba card che sigi card sigi matungina pile A oibiri chilinaw sing se hauze makai nei sa je finances kumba se adum yani yana adjust tawraga chatpa habado oiriba ko haidi isada dum financially yam hena flow se laktaba haidi isado yam hena paisa waba wadabaduna tongana ma thamkhraga paisa sekta lakpham je jor jor leibado oidaba dum blockage kumba khara leiba haidi isana paisa se tanaba lambi myam thi taragasu lambido yam hena open oidribagumba adagi isana ngasai paisa lakpham jingje leidi lei taragasu pura full fledged oina lakpa ngamdribagumba lambi u taragasu condition amana natragana amana khara ayat apangumba leibagumba adugumba gi mong uyibako aduga hौजिक se laiba paisa khara sina dum adjust tawraga haidi lakpaga chatpaga dum manana chatlaga saving gumba sisu kaya ka hena tawba ngamdaba adagi paisa se lakpada dum lae haibagi wani chatpham se dum leptabagumba adagi isana dum haidi chathamgumba se dum open up tawrapagumba aduna hoi laiba paisa duna yana yana ba manage tawraga condition khara dum manage tawraga di chatli adui taraga su yam hena flowy oibadudi oidriba ko hौजिक se mathangshina the creator hariba card che tholeba sigi the creator hariba card sigi matungina isagi oiba financial gi kari growth lakpa yagadra natragana financial luck se kamaina tawge haba matamda pile A choose tawbiriba ichilinaw singse paisa nungsa se adum hoi paisa se mathanda hekta lakcha thadaraktoidi nate natragana mathanda isana kemta hotnadabida hekta paisa se hekta pop taraktoidi nate adui taragasu isana khara hotnaragadi dum paisa se lakpa yabagi makhun se dum open up tawba yaba haidi hiram amada blockage leiragasu jaga amadagi dum paisa se lakpa yabagumba adagi phanamna achinba leiragasu ngahak ngahaki oiba situation adi dum mennaba paisa se sasat nangnabagumba adagi paisa se isana hotnaragadi dum tanpham se leibagumba adumaina dum tholokpa yaiba isagi oina haidi paisa se hekta yam thina waba sunglai leitaba natragana pura chap lepa habdudi oiroiba ko paisa se ngahak ngahaki isagi achinbagumba manage tawnaba natragana adum isana hotnaragadi paisa nungsa se lakphamdi dum leidoineba tawbatabu soirise kaidano haiba matamda sise isana paisa se yam hena marang kaina leitribagi yana yana manage tawbagidi oidoineba ko adu isana
ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥꯁꯤꯒ ꯆꯠꯄ ꯄꯩꯁꯥꯗꯨꯒ ꯂꯥꯛꯄꯗꯨꯅ ꯈꯔ ꯍꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯆꯠꯄꯁꯦ ꯍꯣꯏ ꯄꯩꯁꯥ ꯆꯠꯐꯝ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯕꯖꯦꯠꯀꯨꯝꯕ ꯑꯗꯒꯤ ꯑꯦꯛꯁꯄꯦꯟꯁꯦꯁꯀꯨꯝꯕ ꯈꯤꯇꯪ ꯀꯠ ꯇꯧꯕꯤꯔꯒꯀꯣ ꯉꯁꯥꯏꯒꯤ ꯆꯠꯄꯗꯣ ꯈꯤꯇꯪ ꯍꯟꯊꯍꯜꯂꯒ ꯁꯦꯚꯤꯡ ꯔꯣꯝꯗ ꯈꯤꯇꯪ ꯍꯦꯟꯒꯠꯍꯜꯂꯒꯗꯤ ꯄꯩꯁꯥ ꯇꯨꯡꯉꯒꯗꯤ ꯄꯩꯁꯥꯅ ꯄꯩꯁꯥ ꯄꯣꯛꯄꯅꯤ ꯑꯗꯨꯝ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯂꯥꯛꯐꯝꯁꯦ ꯑꯗꯨꯝ ꯊꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯥꯔꯠ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯈꯜ ꯃꯈꯥ ꯀꯌꯥꯗ ꯑꯗꯨꯝ ꯄꯩꯁꯥꯅ ꯄꯩꯁꯥ ꯑꯗꯨꯝ ꯄꯣꯛꯄ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯐꯝꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯌꯥꯝ ꯍꯦꯟꯅ ꯄꯩꯁꯥ ꯋꯥꯕ ꯁꯨꯡꯂꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯆꯤꯟꯕ ꯐꯅꯌꯥꯝꯅ ꯂꯩꯗꯨꯅꯁꯨ ꯃꯦꯅꯦꯖ ꯇꯧꯅꯕ ꯖꯒꯥꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯕ ꯑꯗꯨꯅ ꯏꯁꯥꯅ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒ ꯍꯦꯟꯅ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯒ꯭ꯔꯦꯞ ꯇꯧꯅꯕ ꯍꯦꯟꯅ ꯑꯐꯕ ꯃꯑꯣꯡꯗ ꯄꯩꯁꯥꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯃꯊꯪꯁꯤꯅ ꯂꯦꯖꯤꯅꯦꯁ ꯍꯥꯏꯕ ꯑꯃꯒ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯍꯥꯏꯕ ꯑꯃꯒ ꯀꯥꯔꯠ ꯑꯅꯤ ꯊꯣꯛꯂꯛꯑꯦꯀꯣ ꯁꯣ ꯁꯤꯅ ꯍꯦꯛꯇ ꯏꯁꯥꯁꯦ ꯌꯥꯝ ꯂꯦꯖꯤ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯂꯣꯏꯁꯟꯕꯁꯦ ꯌꯥꯝ ꯊꯨꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯈꯨꯠꯇ ꯄꯩꯁꯥ ꯄꯥꯏꯕꯁꯦ ꯑꯗꯨꯝ ꯆꯠꯅꯕ ꯂꯝꯕꯤ ꯂꯥꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯄꯥꯝꯃꯦ ꯀꯥꯏꯅ ꯍꯦꯛꯇ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯍꯥꯏꯗꯤ ꯈꯨꯠꯇꯕꯨ ꯍꯦꯛ ꯄꯩꯁꯥ ꯂꯩꯇꯥꯔꯒꯗꯤ ꯂꯣꯏꯁꯟꯐꯝꯒꯨꯝꯕ ꯑꯗꯨꯝ ꯊꯤꯕꯒꯨꯝꯕ ꯑꯗꯒꯤ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯂꯩꯅꯤꯡꯉꯛꯄꯒꯨꯝꯕ ꯑꯗꯒꯤ ꯁꯦꯚꯤꯡꯒꯤ ꯑꯣꯏꯅ ꯀꯌꯥ ꯈꯟꯗꯕ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯐꯖꯕ ꯑꯃ ꯂꯩꯊꯣꯛꯍꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯍꯤꯡꯉꯤꯀꯥꯟꯁꯤꯗ ꯍꯤꯡꯉ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯗꯣꯛꯄꯁꯦ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯍꯣꯏ ꯂꯥꯏꯐꯁꯦ ꯑꯦꯟꯖꯣꯏ ꯇꯧꯕꯅꯤ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯒꯤ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯂꯩꯇ꯭ꯔꯦꯅ ꯋꯥꯔꯒꯁꯨ ꯍꯦꯛ ꯂꯩꯕꯒꯗꯤ ꯑꯗꯨം ꯂꯣꯏꯁꯟꯅꯕ ꯏꯁꯥꯅ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯁꯨ ꯂꯣꯏꯁꯟꯅꯕ ꯑꯗꯨꯝ ꯊꯣꯛꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯆꯠꯐꯝ ꯑꯗꯨꯝ ꯂꯥꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯏꯁꯥꯁꯨ ꯁꯦꯝꯗꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗꯅ ꯂꯩꯇ꯭ꯔꯦꯅ ꯇꯧꯔꯒ ꯂꯩꯔꯀꯥꯟꯗꯅ ꯍꯦꯛꯇ ꯌꯥꯝ ꯑꯦꯛꯁꯄꯦꯟꯁꯁꯦ ꯈꯨꯠ ꯌꯥꯝ ꯆꯥꯎꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯣ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗꯁꯨ ꯂꯩꯅꯅꯕ ꯇꯥꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯔꯀꯥꯟꯗꯁꯨ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯁꯇꯣ ꯐꯖꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯃꯅꯤ ꯚꯦꯂ꯭ꯌꯨꯁꯦ ꯌꯥꯝ ꯍꯟꯊꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯅ ꯁꯨꯝ ꯌꯧꯅ ꯇꯥꯡꯉꯒ ꯄꯩꯁꯥꯁꯤꯅ ꯍꯥꯏꯗꯤ ꯀꯩꯝꯇ ꯀꯣꯟꯅꯗꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗ ꯑꯣꯏꯔꯕꯅꯤꯅꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯍꯩꯅ ꯁꯤꯡꯅꯈꯤꯇꯪ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯁꯦ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯄꯨꯟꯁꯤꯟꯕꯒꯨꯝꯕꯁꯦ ꯈꯤꯇꯪ ꯋꯥꯠꯄꯒꯨꯝꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯉꯝꯗꯕꯒꯨꯝꯕ ꯑꯗꯒꯤ ꯄꯩꯁꯥꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯆꯤꯠ ꯂꯥꯛꯐꯝꯁꯦ ꯃꯌꯥꯝꯗꯤ ꯂꯩꯔꯒꯁꯨ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯅ ꯄꯨꯂꯞ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯗꯕ ꯃꯆꯤꯠ ꯂꯥꯛꯑꯒ ꯃꯆꯤꯠ ꯑꯗꯨꯝ ꯂꯣꯏꯁꯟꯕꯒꯨꯝꯕ ꯑꯄꯨꯟꯕ ꯑꯃ ꯁꯥꯒꯠꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯤꯅ ꯄꯩꯁꯥꯁꯦ ꯁꯦꯟꯐꯝ ꯑꯃ ꯄꯨꯈ꯭ꯔꯒ ꯋꯥꯏꯈ꯭ꯔꯒ ꯁꯤꯡꯉꯛꯄꯁꯤꯅ ꯃꯆꯤꯠ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯏꯁꯥꯗꯗꯤ ꯁꯤꯡꯉꯛꯄ ꯃꯆꯤꯠꯇꯣ ꯃꯆꯤꯠ ꯑꯗꯨꯝ ꯂꯣꯏꯁꯟꯈꯤꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯑꯗꯒꯤ ꯄꯩꯁꯥ ꯂꯥꯛꯐꯝꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯖꯣꯕ ꯂꯥꯎꯅ ꯂꯥꯛꯈ꯭ꯔꯒꯗꯤ ꯏꯁꯥꯁꯦ ꯃꯐꯝ ꯈꯪꯉꯗꯤ ꯁꯤꯖꯤꯟꯅꯕ ꯍꯩꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯃꯆꯥ ꯃꯐꯝ ꯃꯌꯥꯝꯗꯒꯤ ꯂꯥꯛꯇꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯏꯍꯩ ꯍꯩꯇꯕꯒꯨꯝꯕ ꯃꯆꯥ ꯂꯥꯛꯄꯁꯤꯡꯁꯦ ꯃꯆꯥꯗ ꯑꯗꯨꯝ ꯂꯣꯏꯁꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩ ꯄꯩꯁꯥꯁꯦ ꯃꯐꯝ ꯃꯌꯥꯝꯗꯒꯤ ꯌꯥꯝꯗꯅ ꯂꯥꯛꯇꯥꯔꯒꯁꯨ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯃ ꯁꯥꯒꯠꯄ ꯉꯝꯅꯕ ꯁꯦꯟꯐꯝ ꯑꯃ ꯈꯪꯅꯕ ꯇꯨꯡꯁꯤꯟꯕꯒꯨꯝꯕꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯁꯥꯅ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯃ ꯂꯩꯔꯒ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦꯕꯀꯣ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯅꯤꯡ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯁꯥꯅ ꯀꯟꯗꯤꯁꯟ ꯈꯔꯒꯤ ꯃꯈꯥꯗ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯁꯤꯖꯤꯟꯅꯔꯤ ꯑꯗꯒꯤ ꯃꯦꯅꯦꯖ ꯇꯧꯔꯤ ꯌꯥꯝ ꯍꯦꯟꯅ ꯐ꯭ꯂꯣꯋꯤ ꯑꯣꯏꯕ ꯑꯣꯏꯗꯦ ꯌꯥꯝ ꯍꯦꯟꯅ ꯋꯥꯕꯗꯨꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯔꯒꯗꯤ ꯆꯠꯂꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛꯇꯒꯤꯅ 10 months ꯃꯨꯛꯇꯤ ꯆꯠꯊꯈꯤꯅꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤꯅ 10 months ꯃꯨꯛꯇꯤ ꯏꯁꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐ꯭ꯂꯣꯋꯤ ꯑꯣꯏꯗꯕ ꯕ꯭ꯂꯣꯀꯦꯠꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯏꯁꯥꯅ ꯄꯩꯁꯥ ꯂꯥꯛꯑꯒꯁꯨ ꯆꯠꯐꯝꯁꯦ ꯑꯗꯨꯝ ꯋꯥꯠꯇꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛꯇꯒꯤꯅ 10 months ꯃꯨꯛꯇꯤ ꯆꯠꯊꯈꯤꯅꯤ 10 monthsꯀꯤ ꯃꯇꯨꯡ ꯍꯥꯏꯗꯤ ꯃꯊꯪ ꯆꯍꯤꯒꯨꯝꯕꯗꯗꯤ ꯏꯁꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯤꯇꯪ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯖꯔꯛꯄ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯩꯁꯥ ꯁ꯭ꯄꯦꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡ ꯁꯦꯝꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄꯩꯁꯥ ꯂꯥꯛꯅꯕ ꯃꯐꯝꯒꯨꯝꯕ ꯊꯤꯕꯗꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯐ꯭ꯂꯣꯋꯤ ꯑꯣꯏꯔꯛꯄꯒꯨꯝꯕꯁꯦ ꯃꯊꯪ ꯆꯍꯤꯒꯨꯝꯕꯗꯒꯤ ꯑꯣꯏꯔꯛꯄꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯒꯤꯅ 4 years ꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤꯅ ꯆꯍꯤ 4 ꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯁꯥꯁꯦ ꯏꯁꯥꯅ ꯍꯣꯠꯅꯕꯒꯤ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯣ ꯏꯁꯥꯁꯦ ꯃꯐꯝ ꯈꯪꯕ ꯑꯗꯒꯤ ꯈꯤꯇꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯐꯖꯅ ꯑꯗꯨꯝ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯐ꯭ꯂꯣ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯌꯥꯕꯒꯤ ꯚꯤꯖꯟꯁꯦ ꯀꯥꯔꯠꯅ ꯄꯤꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯒꯤꯅ 10 months ꯃꯨꯛꯇꯤ ꯈꯔ ꯋꯥꯕ ꯌꯥꯏ ꯈꯔ ꯇꯥꯏꯠ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯈꯤꯇꯪ ꯐ꯭ꯂꯣ ꯂꯥꯛꯑꯅꯤ ꯑꯗꯨꯗꯒꯤ ꯏꯁꯥꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯒ ꯆꯠ ꯇꯥꯔꯒꯗꯤ ꯑꯥꯐꯇꯔ 4 years ꯀꯨꯝꯕꯗꯗꯤ ꯏꯁꯥꯗ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯕ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯍꯦ ꯒꯥꯏꯁ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯜ ꯕꯤ ꯀꯣ ꯄꯥꯏꯜ ꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯕ꯭ꯂꯨ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯆꯨꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ
ꯐꯥꯏꯅꯥꯟꯁꯤꯌꯁꯀꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯄꯤꯒꯦ ꯐꯥꯏꯅꯥꯟꯁꯤꯌꯁꯀꯤ ꯑꯣꯏꯕ ꯀꯔꯤ ꯔꯤꯗꯤꯡ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯂꯥꯛꯇꯣꯏꯅꯦ ꯁꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯥꯔꯗꯁꯦ ꯁꯐꯜ ꯇꯧꯕꯗ ꯉꯥꯏꯔꯤ 3 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯀꯣ and then 5 of Pentacles the Sun ko Eight of Wands Two of Cups so sumaina leire cardsingsina kari kari harige habado ai interpret tawjarage first and foremost hojik se पायलबी ओइबिरिबे चिलिनाव सिंसे पैसा नुसा से याम हेना चिनबा खोटबा मक्ति लैबा ओइदे हाइदी होय इसा से पैसा याम हेना लेम पाना लै हाबजा नत्रगसु हौजिकि ओइना याम हेना टाइट बजेट ओइबा नत्रगना सिजनिंगाई लैतबा दुगुम्बा हाइदी याम थिना फाइनेंशियली लो ओइबा सिचुएशन ना लैबा मक्ति नते इसागी डेली एक्सपेंस चटनबा नत्रगना अदुम डे टू डे लाइफ से मैनेज तौबदी दुम रीजनेबल ओइबा मोंगदा हौजिकसे दुम यादी यारीबा अदो हौजिकतगिना हाइदी हौजिक रीडिंग ताबिरिबसिदगिना 3 months mukta हाइदी हौजिकतो अगस्त की डेट 11 नि को अगस्त की डेट 11 नि सो सेप्टेम्बर अक्टोबर नवंबर स्वाइसिदा हाइबदी हौजिक रीडिंग यंगबिबसिदगी आफ्टर 3 months स्वाइदा चाहि था अहुम सुरकबा स्वाइसिदा इसासे फाइनेंशियल गी अचौबा बर्डन नमा इसादा थांगलकबा याइको हाइबदी होय सिसे हेक्ता थोकनी हाबनते जनरल रीडिंग दी तारगसु इसाना चेक्शन बियु प्रिपेयर तौरगा लेबियु हाबनेबको अदो हौजिकसे याम हेना इसादा फाइनेंशियली प्रॉब्लम थैनाबो ओइदे नत्रगना होय याम हेना लेम पाना लैबा नत्रगसु इसागी डेली एक्सपेंस के कादि दम रीजनेबल ओइबा मोंगदा लैरी तौबदबो हौजिकतगिना हाइबदी इसाना हौजिक रीडिंग यंगबिरिबसतगिना था अहुम मुक्की मतुंगदा हाइदे था अहुम सुरकबा स्वाइसिदा इसादा फाइनेंशियल बर्डन अचौबा मा थांगलकबा याय मे बी फैमिली गी ओइबा याय मे बी जॉब की ओइबा याय नत्रगना अना आये की ओइबा याय तंबा ngamdeko adumaina financially kitang hardship macha ma thengnarak pi yaeba adu hardship to isana face to bangam moi habina te ngam kini ko adum ngamna na balambi mai sona soina namak kisilakani adu taraga su isana hojik to yam hena paisa nu sawa bo oide haiduna hekta extra expenditure to bogumba natragana yam hena overspending to bogumba sigumse tawwe habana te dubu tawba taraga su tawdanaba khatang checking haina sina paisa ta tasin khomjin laga sina na bo hotna biu hojik makki oina dum phana chatli ado फत्तबसे थोक्तबसु ओइसनुको अदुबु अदुगुम्बा सिचुएशन खरा लाक्पा याबना मरम ओरगा इसाना पिसा नुसा से कितंग हाइना सिंगना सिजनबियु हाइबे एडवाइस से कार्डगी फंगबगी वानेबको मथंगसिना द सन हारिबा कार्ड से थोलेबा सिगी द सन हारिबा कार्ड सिगी मतुंगिना पाइलबी ओइबिरिबा चिलिनाव सिंगसे अदम फाइनेंशियल गी ओइना लक लैये ग्रोथ लैये हौज हौज मकी ओइना याम हेना प्रोडक्टिव ओइबा मगनत्रिबो ओइतारगसु इसाना फजना होना तारगदी हाबदी होना द्रगदी पैसासे मथना पाइरो हाबदी याबदा तेदुनको अदुबु इसाना फजना थमोइसिना होना तारगदी अदगी पैसा पाइदबा यादेना खलगा होना तारगदी पैसा अदम पाइरकपा याबगी ग्रोथ अदम लै फ्यूचर अदम उबु फंगी अदुगा इसासे अदम पैसा नुसा गेनेदी पॉजिटिव लक अदम ड्राइव तवेबा अदुना पैसा नुसासे याम हेना खम थेंना वाबा हाबदो अदुमाइना कशु ओइरोय अदम हाइदी मैनेजेबल ओइबा वेदे लेगनी दो इसाना खरा हेना होनारगदी पैसा नुसागी सिचुएशन सिदा हाइदी फाइनेंशियल ग्रोथ फाइनेंशियल फ्रीडम अदम फंगबा याबगी पॉसिबिलिटी से इसादा अदम उबा फंगे इसागी ना फाइनेंशियल गे ओइबा लक लैको अदुना मरुप कुंबा अदगी लॉटरी गुंबा अदम यावबसु कानागनी ना खल्ले हाइदी हौजे हौजे मक ओपन तौद्रिबो तारगसु इसाना पैसा नुसासे खितंग खुत्ता मरंग कायना लैरा काददी अदुगुंबगी लक्सिंगसु हेना ओपन ओइरकनी को अदुदुना इसाना पैसा नुसासे हाना मफम जाना सेविंग अमा तौबा ngamdana होना बियो इसागे ना ग्रोथ एंड लक अदम लैयेबको मथंगसिना Eight of Wands hariba card chethol Eight of Wands hariba card chi matung ina isa se paisa nungsagi over related matter da isa limitation hekta thamjin jabugumba habidi paisa se lai taraga su isa na investment gumba tawba bu oiro natraga na thabai khang amna thadage na khanba se hekta isa da aise ngamoidra paisa se mangadra kai isa na khautak chabagumba hoi chekshin jaba precaution di oidoine dubo dumaina khara tawgalle
ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯅ ꯐ꯭ꯔꯤꯂꯤ ꯖꯣꯔ ꯖꯣꯔ ꯂꯥꯛꯄꯗꯣ ꯑꯣꯏꯗꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯥꯛꯐꯝ ꯂꯩꯇꯥꯔꯒꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯄꯩꯁꯥꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥꯁꯦ ꯂꯩꯖꯔꯒ ꯃꯤꯅ ꯋꯥꯏꯈ꯭ꯔꯒ ꯑꯣꯔ ꯃꯤꯅ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯇꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇꯣ ꯄꯩꯁꯥꯁꯦ ꯂꯥꯛꯀꯗꯧꯕ ꯂꯩ ꯍꯥꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯁꯥꯅ ꯃꯔꯨꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯚꯤꯡꯒꯨꯝꯕꯗꯤ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯗꯤ ꯉꯝꯗ꯭ꯔꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯈꯔ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯤꯗꯟ ꯃꯅꯤ ꯈꯔ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯏꯁꯥꯅ ꯏꯁꯥꯗ ꯑꯗꯨꯝ ꯂꯤꯃꯤꯇꯦꯁꯟꯁꯀꯨꯝꯕ ꯊꯝꯖꯤꯟꯖꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝ ꯂꯩꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯊꯣꯛꯄ ꯉꯝꯗꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯁꯤ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯊꯣꯛꯑꯗꯤ ꯀꯩꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯏꯁꯥꯒꯤ ꯄꯩꯁꯥꯁꯦ ꯏꯁꯥꯒꯤ ꯈꯨꯠꯇꯗꯤ ꯂꯩꯔꯒꯁꯨ ꯁꯤꯖꯤꯟꯅꯊꯣꯛꯄ ꯉꯝꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯍꯦꯛꯇ ꯖꯣꯕ ꯂꯥꯎꯅ ꯂꯥꯛꯄ ꯉꯝꯗꯕ ꯂꯥꯛꯀꯗꯧꯕ ꯂꯩꯇꯥꯔꯒꯁꯨ ꯑꯊꯤꯡꯕꯒꯨꯝꯕ ꯑꯌꯦꯠꯄꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛꯇꯒꯤꯅ 8 months ꯃꯨꯛꯇꯤꯈꯔ ꯊꯣꯛꯈꯤꯅꯤꯀꯣ ꯑꯗꯨꯕꯨ 8 monthsꯀꯤ ꯃꯇꯨꯡꯗꯗꯤ ꯈꯔ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯩꯁꯥꯒꯤ ꯐ꯭ꯂꯣꯁꯦ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯍꯣꯠꯅꯕꯒꯤ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯒꯤꯅ 8 months ꯃꯨꯛꯁꯤꯗꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯐ꯭ꯂꯣꯁꯦ ꯈꯔ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯅꯤꯀꯣ ꯃꯊꯪꯗ 2 of cups ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ 2 of cups ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯒꯤ ꯃꯦꯇꯔꯁꯤꯗ ꯏꯁꯥꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯆꯤꯜꯂꯛꯄ ꯃꯇꯝ ꯑꯗꯒꯤ ꯏꯁꯥꯅ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯕꯜꯛ ꯗꯔꯀꯥꯔ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯕ ꯄꯥꯔꯠꯅꯔ ꯑꯣꯏꯔꯣ ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯣ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯂꯧꯕꯗ ꯍꯣꯏ ꯃꯣꯏꯅ ꯄꯨꯂꯞ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯁꯥꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯄꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯏꯁꯥꯅ ꯉꯝꯃꯀꯥꯟꯗ ꯑꯃꯨꯛ ꯃꯤꯒꯤ ꯃꯇꯦꯡꯗ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯄꯩꯁా ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯤꯆꯨꯋꯦꯁꯟ ꯂꯨꯔꯛꯄ ꯃꯇꯝꯒꯨꯝꯕꯁꯦ ꯌꯥꯎꯗꯕꯁꯨ ꯑꯣꯏꯁꯅꯨ ꯕꯠ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯍꯥꯏꯗꯤ ꯏꯁꯥꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯟꯕ ꯃꯤꯁꯤꯡꯗꯒꯤ ꯃꯇꯦꯡ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯅ ꯀꯩꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯏꯁꯥꯅ ꯉꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯔꯤꯇꯔꯟ ꯇꯧꯔꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯒꯤꯅ 8 monthsꯀꯤ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯐ꯭ꯂꯣ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯥꯐꯇꯔ 2 yearsꯇꯗꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯁ꯭ꯇꯦꯕꯤꯂꯤꯇꯤꯒꯨꯝꯕ ꯑꯗꯒꯤ ꯕꯦꯂꯦꯟꯁꯀꯨꯝꯕ ꯑꯃ ꯂꯥꯏꯐꯇ ꯂꯥꯛꯄ ꯉꯝꯃꯅꯤꯕꯀꯣ ꯃꯊꯪꯁꯤꯅ 5 of Pentacles ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯅꯦ ꯑꯦꯗꯚꯥꯏꯁꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗꯚꯥꯏꯁꯅꯦ ꯁꯣ ꯍꯧꯖꯤꯛꯇꯒꯤꯅ 2 yearsꯀꯤ ꯃꯇꯨꯡꯗꯗꯤ ꯏꯁꯥꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯤꯇꯪ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯥꯛꯑꯅꯤ ꯕꯦꯂꯦꯟꯁ ꯂꯥꯛꯑꯅꯤ ꯂꯥꯏꯐꯁꯦ ꯐ꯭ꯂꯣ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯀꯥꯔꯠꯁꯤꯡꯁꯤꯗꯒꯤ ꯚꯤꯖꯟꯗꯤ ꯐꯪꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒꯤꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯁ꯭ꯋꯥꯏꯗ ꯏꯁꯥꯁꯦ ꯐꯖꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯛꯑꯀꯥꯟꯗ ꯃꯄꯨꯡ ꯐꯥꯅ ꯏꯁꯥꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯨꯠꯇ ꯉꯝꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯛꯑꯀꯥꯟꯗ ꯏꯁꯥꯁꯦ ꯗꯤꯁꯑꯄꯣꯏꯟꯃꯦꯟꯠꯁꯀꯨꯝꯕ ꯁꯦꯠꯕꯦꯛꯁꯀꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯍꯧꯖꯤꯛꯇꯒꯤꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅꯕꯨꯗꯤ ꯑꯁꯥꯡꯕ ꯚꯤꯖꯟꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣ ꯆꯍꯤ 5 ꯁꯨꯔꯛꯄ ꯍꯥꯏꯗꯤ ꯉꯁꯤ ꯔꯤꯗꯤꯡ ꯌꯦꯡꯉꯤꯕꯁꯤꯗꯒꯤꯅ ꯆꯍꯤ 5 ꯁ꯭ꯋꯥꯏꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯀꯣ ꯑꯗꯨꯕꯨ ꯏꯁꯥꯅ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯊꯥꯗꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯇꯨꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯦꯂꯤꯌꯔꯒꯨꯝꯕ ꯊꯦꯡꯅꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗ puthokuraga ꯃꯤꯅ ꯄꯩꯁꯥꯗꯣ ꯁꯤꯡꯉꯛꯇꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯒꯤ ꯏꯁꯥꯒꯤ ꯄꯩꯁꯥ ꯈꯔ ꯃꯥꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗꯣ ꯇꯧꯗꯅꯕ ꯍꯣꯏ ꯃꯇꯝꯕꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯕꯨ ꯏꯁꯥꯅ ꯉꯝꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯒꯤꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯥꯁꯦ ꯐ꯭ꯂꯣ ꯂꯥꯛꯑꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯥꯛꯑꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯁꯥꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯔ ꯃꯇꯨꯡꯗ ꯆꯍꯤ 5 ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯗꯤ ꯉꯁꯤ ꯔꯤꯗꯤꯡ ꯌꯦꯡꯉꯤꯕꯁꯤꯗꯒꯤ ꯆꯍꯤ 5 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯤꯇꯪ ꯗꯤꯁꯑꯄꯣꯏꯟꯃꯦꯟꯠꯁꯀꯨꯝꯕ ꯐꯦꯂꯤꯌꯔꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯤꯖꯤꯟꯅꯕꯗ ꯍꯩꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯥꯟꯐꯝꯗꯣ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯇꯨꯡꯗꯗꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯗꯨꯝ ꯒ꯭ꯔꯣꯊ ꯂꯩꯔꯅꯤ ꯐ꯭ꯂꯣ ꯂꯩꯔꯅꯤꯕꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔꯗꯤ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯁꯥꯅ ꯍꯣꯏ ꯔꯤꯗꯤꯡꯁꯦ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯏ ꯅꯤꯡꯁꯤꯡꯕꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯀꯥꯔꯠꯁꯤꯅ ꯊꯣꯛꯂꯛꯄꯒꯤ ꯑꯩꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯖꯕꯅꯦꯕꯀꯣ ꯁꯣ ꯁꯤꯗ ꯂꯣꯏꯔꯦ ꯄꯥꯜꯕꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯨ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯨ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ